channel gi mai kai dagi kai khumna baga loina na ngasi December gi tang manga ingkum jali singani gi kunma thoi Nogmaiging numit ki paulo birasi Russia gi president Vladimir Putin ningthokaba numit ki manungda New Delhi da thunglaragani Russia gi foreign minister amasung defense minister di ngasi Nogmaiging numit da thunglabagi wafamni Prime Minister Narendra Modi ga defense trade and investment energy amasung technology hairiba hiram sing asida achauba mityeng thamlaga hauji koirakliba yumlona blaibak sing maruwaina Afghanistan gi phibam amasung terrorist sing gi thawongbu kupna nainaraba tungda laipak ani asi phirep amada lepagi wafam kaya su ngangnagani haina government gi maikaidagi thorukpa cherol amana hairi ahal oiraba journalist binodwa laikhidre the wire gi oina matam sangna maruoiba pau piramba secular gi wakhalon puduna matam khudingda ataba singda phongdok ningba wafam du phongdok pada akiba laitana phongdok pa journalist ni mahak laikhidabada masagi chahi 63 sukhre media gi oiba achauwa mangjabani haina journalist singna maikai dagi nungaitaba phongdok naragli Indian Navy de ngarang pangthokre Gateway of India gi manakta Western Naval Command na prithvi gi khwaidagi hena pak chauba Bharat ki machu hungi firal Khadi and Village Industries Commission na fit chaniga kunmanga sangna amasung fit chamaga yankhai pakpa saduna Navy bu ikai khumnaba utpa oina humputra manga suba mapokumun ga mari leina na pangthokhiba thauram aduda Indian Navy bu ikai khumnaba ga loina na khusin nakhi Assam gi Education Minister Ronoj Peguna December gi tangtara gi manungda Assam gi government school singi teacher transfer management system da tangai fadana data pisinaba hairakre mangda oiramba Manipur gi CM Okram Ibobi Singha bail fangre money laundering case amada chenaramba adu Manipur High Court na bail pikre Enforcement Directorate Guwahati Zonal Office ED na March 13 kunda FIR file State Vigilance and Anti-Corruption Department Lisingani Tani Panda Chenaramba Adu Chief Justice Sanjay Kumar na ngarang bail pikre hairi Sanabungi Pau New Zealand gi spinner Ejaz Patel na innings amada wicket tara lauduna itihas ki wari am semkhre thangja numit ki ani suba test match India amasung New Zealand Mumbai gi Wankhede Stadium da chathariba match asida innings amada wicket tara lauduna mahagna hum suba bowler oikhre England gi Jim Laker amasung India gi Anil Kumble high river record asi mathang sitna lisingama samapan yankhai taruk amasung lisingama samapan marputra mapan da taukrabani adugi matungda Ejaz Patel na ahum suba oina record asi amuk semkhre NG Yai Faba Singha Sunrise English School Pailapul ge class 5 tamba satrani mahak humputra manga suba state open badminton championship 2021 under 9 ge gold medal laura khre tang kunthra dagi November tang kunthra dagi December tang manga fawu gi manungda Imphal da sanakhiba adudagi medal asi laura khibani NG Deepak Singha amasung NG Nomita Singha anigi machanupani pokfamna safetila kachara samgi sanaroini feedback channel gi maikai dagi pau sandok chaba matang asida loi sinjare like share and subscribe to biba kaubiganu